ay lakini nomadi hangnaba matamda ay asa ay lakini nomadi hangnaba matamda ay asa 진타리바 미랑기 마후다 다모이다 모모노크리 Này nó xí biếu Chát đi Vậy cái trẻ bao giờ tốn ý Có xe hay đâu bữa Đây này Hojik Miyamna ubiriba miyoi asi adom suksoi soitanaba ki masak khangbiramgani karigumba khangbiramdaba taragasu ai soitanaba ki haijage matam kayagi mamagdagi hona iramdam manipur sida miyamgi thamoibu sumhattuna amati miyamgi awaba kyabu kauthoanduna laklaba iramdam masigi saknairaba singer Suren na ngasidi Miyamgi seba tongnabigidamak mapung phana leplage na khalakpa mikupta tongan ba mafam kyada tumda sadana sei sakpa chalakhiba amadi sara kya helakhiba maduna maram oiraga ngasidi mahak liver cirrhosis haiba lina aduna Rims ki hospital da aruba film da laikan aduna leire masigidamak ekoina tongan social media da su hojik mahak ki mateng nirakpagi wafam kaya mai koina ore thamjaning liba wafam di channel ase di yengbiriba nusijaraba mipum khudimak nasu iramdam sigi sakna haraba singer Suren gi damak angam mateng khradi pangminasi haibu wafam sigi damak amadi Manipur gi lengak tagi su lengak paibiriba khwai khudimak ki mafam dasu mahaki maikai digi sigumlaba mahaki mahakpo amutang mateng pangbiduna makhatana miyamgi seba amutang tubjakige haibagi wafam asi thamlakpasigi ngasi miyamda amutang uhanjabani aina makhada uhanjariba GPay number sida adomna mateng pangbiningba leiragasu soidana maki mateng pangbiu amadi sigulaba miyambu pelan nabagi damak ngasi fawba lengdana leiraiba miyamgi awa nungai kyabu kauthoaliba saknariba singer si makhatana miyamgi damak sewa tawba ngamhanba haibase aikhoigi achoba thodang amamtang lobina si haiduna ngasi video si thamjabani mahaki mafamdagi kari wafam thamlakli haibadu amutang miyamta khudol tamjage miyeng taminasi hangu thene punyaki hamre thamoji kai pubu ngamdaba kayani kalloga haugi mayam amadi oju oriba ati santida pile puya dekhare aije abiyo liver sokpani liver sokpaji fagadra isak chaga thum leramdagi kidang sire social lena doctor treatment matam khar tawi to phaglakpaji improvement je lete to ngarangan se che lak pakanda jel chi ngokanda doctor na hangar nu kano tawje seida hospital da lersi kaido yore kolena hangna kan aiji betta leye daigi enapi to kai bai sia to holga mojiwari doctor na chaita koktoga kai som nurse kan ki to staff khar toga ida kapale ngale moji wakhan nuai ta changi reji 또 비당 치레죠 말이지 좀 거한데 좀 파워
ꯀꯩꯒꯤꯅꯣ ꯃꯔꯝ ꯆꯦꯛ ꯂꯥꯛꯄꯩꯅ ꯕꯦꯠ ꯂꯧꯁꯤꯜꯂꯛꯏꯁꯤ ꯀꯃꯥꯏꯅꯅꯣꯅ ꯑꯩꯁꯦ ꯂꯨꯝꯕꯨ ꯉꯥꯡꯅꯔ ꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯗꯕꯤꯗ ꯑꯃꯒ ꯐꯣꯟꯁꯦ ꯄꯪꯇꯧ ꯇꯧꯔꯦ ꯑꯗꯨꯗꯩ ꯑꯩꯁꯦ ꯄꯨꯛꯁꯦ ꯁꯨꯝ ꯀꯟꯈꯠꯂꯛꯄ ꯌꯦꯛꯄꯣꯏ ꯊꯤꯟꯕ ꯃꯣꯏ ꯍꯤꯗꯥꯛ ꯀꯥꯞꯄꯛꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯀꯩ ꯍꯥꯏꯅꯣꯅꯦꯅ ꯍꯪꯉꯀꯥꯟꯗ ꯂꯣꯏ ꯄꯤ ꯅꯧꯅꯔꯦ ꯗꯣꯛꯇꯔꯅ ꯆꯥꯛ ꯆꯦꯕꯁꯤ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅ ꯑꯅꯥꯕꯁꯤ ꯂꯤꯚꯔꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯇꯧꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯁꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯂꯥꯡꯅꯒꯅꯤꯅ ꯍꯪꯅꯔꯀꯥꯟꯗ 30 ꯁꯨꯃꯥꯏꯅ ꯄꯟꯅꯔꯦ ꯑꯗꯣ ꯀꯩꯅꯣ 30 ꯂꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯁꯤ ꯌꯨꯝꯐꯝꯗꯨ ꯈꯛꯇꯅꯤ ꯑꯩꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒ ꯏꯁꯩ ꯈꯔ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯁꯤꯗ ꯈꯔ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯛꯄ ꯈꯔꯗꯅ ꯑꯗꯨꯝ ꯄꯪ ꯍꯤꯡꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯨ ꯀꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯌꯦꯡꯕꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯑꯩ ꯂꯩꯖꯕ ꯈꯔ ꯁꯨꯝ ꯊꯥꯒꯠꯂꯨꯕꯗ ꯃꯌꯥꯝ ꯁꯤꯡꯖꯃꯩ 360 ꯑꯩꯈꯣꯏ ꯄꯣꯏꯔꯩ ꯃꯌꯥꯝ ꯏꯕꯗꯒꯤ ꯉꯁꯤꯗꯤ ꯀꯣꯏꯔꯛꯇꯗ ꯊꯦꯡꯅꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯅ ꯃꯇꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯏ ꯄꯨꯕꯤꯔꯤꯕ ꯁꯪꯒꯣꯠꯁꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔꯁꯤ ꯂꯥꯛ 50 ꯍꯥꯏꯁꯦ ꯅꯧꯅꯅꯤ ꯁꯤꯐꯥꯎꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯏꯁꯥ ꯄꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯗꯧꯕ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯇꯝ ꯆꯪꯅ ꯃꯌꯥꯝ ꯂꯩꯕ ꯑꯃꯇꯪ ꯅꯨꯡꯁꯤꯕꯤꯌꯨ ꯆꯥꯕꯗ ꯒ꯭ꯂꯨꯀꯣꯁ ꯃꯍꯤ ꯈꯔ ꯊꯛꯄ ꯂꯣꯏꯔꯦ ꯆꯥꯁꯦ ꯍꯣꯇꯦꯜꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯌꯥꯝ ꯊꯨꯝꯐꯥꯎ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯌꯥꯎꯕꯁꯨ ꯌꯥꯗꯕ ꯊꯨꯝ ꯌꯥꯎꯕ ꯌꯥꯗꯦ ꯊꯨꯝ ꯃꯣꯔꯣꯛ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯆꯨ ꯊꯥꯛꯄꯒꯨꯝꯕꯀꯣ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯕꯦꯀꯔꯤꯒꯤ ꯄꯣꯠ ꯆꯩ ꯑꯝꯇ ꯌꯥꯗꯦ ꯉꯔꯥꯡ ꯑꯩꯅ ꯄꯨꯛꯁꯦ ꯀꯔꯤꯝ ꯆꯥꯗ꯭ꯔꯗꯤ ꯍꯦꯟꯅ ꯁꯣꯛꯆꯜꯂꯅꯤꯅ ꯗꯣꯛꯇꯔꯗ ꯀꯟꯅ ꯍꯪꯉꯨ ꯇꯪꯒꯪ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯑꯀꯪꯕꯁꯦ ꯃꯁꯤ ꯆꯥꯕ ꯌꯥꯒꯗ꯭ꯔꯥ ꯆꯥꯗꯤ ꯌꯥꯏ ꯃꯆꯦ ꯃꯀꯥꯏ ꯑꯃ ꯆꯥꯗꯧ ꯃꯉꯥꯏ ꯄꯨꯛ ꯊꯟꯅꯕꯗꯤ ꯆꯥꯒꯅꯨ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯥꯕꯁꯨ ꯌꯥꯗꯕꯤ ꯑꯗꯒꯤ ꯍꯤꯗꯥꯛ ꯊꯥꯗꯧꯁꯨ ꯄꯩꯁꯥꯁꯨ ꯂꯩꯁꯜꯂꯛꯇꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯟ ꯍꯪꯕ ꯑꯩꯁꯤꯗꯕꯨ ꯕꯦꯔꯥꯅꯤ ꯑꯗꯒꯤ ꯂꯣꯏꯕ ꯌꯥꯕꯁꯨ ꯂꯣꯏꯔꯦ ꯌꯨꯝ ꯑꯃ ꯌꯨꯝꯗꯧꯇ ꯉꯥꯏꯁꯜꯂꯦ ꯌꯨꯝꯐꯝꯁꯤꯁꯨ ꯅꯨꯡꯁꯤꯔꯖꯥꯠꯅꯤ ꯀꯥ 2 ꯑꯍꯨꯝ ꯂꯩꯕ ꯌꯨꯝꯗꯨ ꯃꯉꯥꯏ ꯅꯣꯡꯃꯗꯤ ꯐꯪꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯁꯥ ꯑꯩ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯐꯪꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯁꯥ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯒꯤ ꯃꯍꯨꯠꯇ ꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯑꯃ ꯂꯩ ꯑꯩ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃꯗꯤ ꯐꯪꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯁꯥ ꯍꯥꯏꯕꯀꯣ ꯆꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯒꯤ ꯃꯍꯨꯠꯇ ꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯀꯅꯤ ꯐꯥꯎꯅꯗꯣꯏꯔ ꯄꯣꯏꯔꯦ
ꯃꯌꯥꯝꯅ ꯀꯔꯤꯝ ꯈꯜꯂꯛꯄ ꯌꯥꯝ ꯐꯔꯗꯝꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ